Indian National Congress ta aikoina message ama piningi maramdi Indian National Congress ki aronba agenda kayana Manipur bu aduki matik maisha langhalaba asigumba tanja sidaisida Bharat ki Prime Minister amadi Home Minister loinana Manipur ki Chief Minister amadi mahaki colleague na Manipur da oiriba phibam asigumba asi solution purakna ba haidana kanna hotnaringai matamda adugumba tongan ba yamna phajadaba mawongda politicalize townaba hotnaba amadi Manipur gi history nainarakpa matamda amadi Bharat ki history nainarakpada michen namagumna chengiba adugumba Congress party da yamna clear oiba aikoi wafam ama thamningi madudi ngasi praja singna awaba taribase karidagi tabano haibadudi aina hauji clear oina haijagre makhoi ningkha tambadagi na chahi humfu manga makhoi sarkar pairakpa matamda aronba agenda kaya leirambadagi si Nehru gi matamdagi haurakanda Manipur se macet tare haibasima aikoi punamakna sakhi oina uraba ngaktan adagi amu aikoi asigumba political party asina thoiba thogdo wathok khudingmak se aikoi masana masagi maran yajagadabani haibase masi masu BJP gi side tagi makoida clear oina thamninge praja awaba taribase makoina tahanbani haibase masi madi clear ne karigino hairagadi jahi humfu manga sarkar pairaba ningkha tambadagina sarkar pairamaba makoina leibak ningba saraga hogjikta laudana mareibak ningba hero oinanaba hotnabase masi yaba ngamdi haibase masine karigino hairagadi aikoi hojik Bharat ki Prime Minister na Manipur praja mayamna pamdana wahai kharada oirabasu hairabadi praja singna pengadabani haiba kholau kayado Bharat ki Pradhan Mantri na adugumba Parliament ki floor da Bharat ki lairiba praja punama Bharat ki miyam punamakna Manipur gi damakta lepi amadi hairiba sangsad aikoi gi hairiba parliament lairiba Parliament ki sadan gi lairiba mayam singa sina Manipur gi damakta lepi haidana fajana Bharat ki Prime Minister na haidana ima ibel sing da haiba ima sing ichal sing isa sing punamak aikoi nakhoi gi damakta lepi ne haidana adumaina fajana haiba adugi mathakta dugumba solution purakna ba Amit Shah ji na Prime Minister gi ngangdingai gi mamangda mahaki speech ta yamna details haibigre matau kram hain tawrakanda irang si lakpano haibasi aikoi sum nainarappa kanda history haibase kanba yaraktaba history haibase kanba yaraktaba na maram oirakanda aikoi madugi lisang sitna lakpa wari adune bang parliament nainare iba pot yamna phajadaba language Manipur da Bharat mata gi hatya tawi haiba wahai se masisu Congress ki adugumba leader amana parliament ki floor Manipur में भारत माता की हत्या आपने किया है haiba wahai se masi loinamak tokthokrakanda Manipur da leiriba praja punamakpu makoina usittabani makoina Manipur gi leiriba praja singi adugumba phajagraba discipline behavior khudingmak singa se khongauna bani haibase masi koi hainingi maramdi kaigino haibada Manipur se yamna civilized oiba peoples ngaktan leiba adugumba state amane adugumba state aduda Shri Rahul Gandhi na Bharat Mata gi hatya Manipur da tawi haiba wahi se masi aikoi Bharatiya Janata Party gi side tegi mase aikoina condemn tawe adage amu aikoi hairiba makoina Prime Minister wangang de Prime Minister visit tawde hairiba mayam singse amuka suhanna history da lakpa tabane karigi damakte history kiraga chelino history kiraga senganu haibase masineba mirot oiganu michen oiganu aronba agenda na Manipur thugairam laga Manipur macet kabo beli juko beli adana yento makanda haujik Manipur gi oiraiba phibam makoina oihalaiba phibam ase masibu khajiktang oirabasu tungi generation gi damakta apunba phajaba Manipur ama nungsinaba laiminariba jati miyam nungsinaba Manipur ama semnanaba adugumba honarakpa matamda makoina charge tawriba sida aina yamna clear oina hainingba si 1990 to 93 da Naga kuki khatnaba hatnaba matamda miyoi chatre yakai muksire
chani hena koi shoe adagi mu mi lising mari ga changa hena yum laibam khangdabagi record ama manipur da lairi hariba 92 93 gi asigumba tangkak asida narsinga rao prime minister ne home minister na shankar rao chauhan aduga rk dorendro cm ne matam duda manipur gi cm na manipur gi praja gi sentiment yenga kanda adugumba kuki naga gi laladuda kari step logi home minister lakhibra aduga prime minister lakhibra makoina masigi matangda kari ngangi yabese masi makoi sengdok kadaba masi makoina clear haigadaban number 2 da 1993 3rd May maitai amadi maitai pangal gi marakta khatna chainaba thoe mi chama hena sire sama hena sire ba matam du dasu tangkak tu dadi BJP ge tu fake finding MP singi team mioi tare na saba amakakna manipur visit tawraba matungda makoina chali si sport chali wangoi chali lilong chali sorasa hariba irang thokpa sport sing sida hariba fake finding team majina chatla kanda makoina report si laura kanda report si bharat sarkar da submit tawra matamda supnagi rajya sabha khakta da madugi reply pibase masi khaktane aduga reply si su aikogi home minister na matam du da pi aduba matam du da prime minister se narsinga rao ni aduga loina na aikogi home minister na ngasai gi aina haijariba shankar rao chauhan sini hariba matam sidai sida chahi tangkak ani sida hariba prime minister amadi home minister se makoina karigumba mata aikoi haigiba leite supnagi aikogi maitai pangal gi tangkak ta adugba report aduna fact finding team adugi report aduna BJP gi team aduna hairaba pukhataba matam dada hariba reply asi home minister gi adugumba site tu dagi ekoi pi ki raisa adige mo 97 98 ta ekoi sida sumu class ama thoe kanaga kuki paite ge adugumba matam du da mioi sohum yankhai si chahi ama hena satkiba adugumba irang ni mamang dai koina naga kuki chahi ama makhai ekoi adum irang thoi sumaina chahi ama phana chahi hena lakpa adugumba tangkak kaya du da kuki paite gi matam du da su ake gujarat janta dal gi adugumba ake gujarat na prime minister ni Indrajit Gupta communist ki home minister ni CM Sri Lisang Kai Singh ni matam du da su hairiba ngasi demand tawriba congress ki luching ba sing yauri ngai matam do adu da su congress na ngasi charge tawriba adugumba makoina khalliba wakal sing ase matam du da khallam magadi ngasi manipur da oiriba phiba mase oiram moi haibase masimaga ai clear haininge hojik leiriba manipur gi crisis issue manipur gi phiba asida another maruina political party singi marata wai kum tawba tawna tuna nanaba si miyamna taning wakta ayam miyamna masi kya masi taning wakta matu oi aduma pu BJP state unity president Srimati 𝐀𝐖𝐻 na haikiba pikiba khogi achungba kaya losun duna thamaga namjan duna thamaga historical fact kya distort tawba adum wafam kya laba adu wafam sing aduna miyamda tamam na pohon bayaba miyamda lan khanbe yaba congress party bu lan khanbe yaba adum wafam kya laba dagi tangai padana sigumba clarification asi tawjana press briefing press conference asi konthok jabani ahana makta thamjani masi 𝐀𝐖𝐻 na opposition party amasung democracy da opposition party ki role kari no habisi khangwa wa mali masi aikoina adum hujik matam dadi internet ki kuthang da tarida role of opposition party in a democracy natada democratic country ga ibisi adum mayek cheng na lan idna le ko opposition party ki mathodi mapung oina akoi government ki policy sing makoina paikala thabak sing program sing maduda ashoiba yawo sing adu yamna positive approach amadagi aikoina madu masi tawgadi phani masi tawgadi chungani haibana singba suggestion kya piba advice kya toba asi maruiba role amani adubu BJP party asidi mauchan mina haiba taningdaba mina haiba yadaba even social media da thokoda kaigumma matang kanagumma mana natraga press media gi silnau sinna kaigumtang makogi motoina phongdo wa iru phawda action lowa madu mangangba yaroi haiba machin menba dictatorial oiba potche koina howdagi howna lakuna lai masi BJP gi machat ni manat ni machat thoina din ngai leite adu makoina opposition party haibasi karino haibasi
role of opposition party in a democratic country natragi in a democracy haibase masi makoi khangagadi asum wapam sing asi ma thamam dabai ya na khale adu masi matang da su role of opposition party si ruling party na taseng na masi kai ma du khangani ahan wada thamiba aikoina aina thamjani ba potsi mana haiba sing asigi marakta yamna aranba prasa Central da sungai le Congress na sahi hundra pala pa Congress na sahi hundra do hudik chawang na manga umma surum bi ai chawang na 1947 gi oida ga hundra manga hundra to surum masida Congress na pali masi less than 50 years 45 years mukta ne vai koi masi mayam irai na ni ta kai khangna ba ya ko atopa more than 30 years the atopa party na BJP na pan ba du ma ta ni adu asom da se tum sahi hundra si na dum hai da somi wadu ngatan thamaga manipur gi potasu mahatna BJP gi president hai bisai manga sida congress na manipur gi akoi kari toromi hidden agenda amaga loina thabak tawi haibana chingba asi mahana panba wapam singi manunda amani masigi matanda ayakna hamjanin go wapam si aikoi gi mapung oina manipur da territorial manipur da khoi state reorganization act 1956 ki matungda adugi matungina khoi territorial assembly lakhi si June 1963 dani hai 1963 dani na hobi poke chawakna matiat makai uga sing tha sing kai si palata chawakna sai humpuni thoi mukchu de masi haiba ahanba masai 14th amendment of Indian constitution gi 1962 की amendment की मतुंगी ना मणिपुर दा हाइबा state reorganization act 1956 की मखादा territorial assembly लापनी territorial assembly लाका द chief minister लापनी मणिपुर के हान chief minister M कोइरेंग सिंह ना ओइ की बिसे कोइ खंगे अकोइ मयाम सु खंगने रिपोर्ट अदुबो हुजि 1963 दगी territorial assembly लापदगी हुदे प्रोबदा चौरामा सही हुनि थोइसी ई मनुंदा Congress na pali basi sai kuncha tare ka thamna rom dani adu BJP na rule tore basi sai taru ka thamna rom phare sawrana du atopa party singna masida pawung nipam sana panda matam ate ate mamanga NDA ga partner oina samin ro matam du yawde bani BJP na panda sai taru sida adu loina na PR oina le Manipur president rule le ge basi sawrana sai tare ka tha tare ka mangani amune hude phawra state amagi party amagi maru party me ruling party ki president na wangang matamda masam na yang chillaga su magi manakta magi boinaba akhang ai makoi gi leiba mayam ama lerangbi ai social media gi ate atu khajitang hangga ko daga kamai to bono bon to na nan ni heta chindagi thol pothe masi aina Congress party gi worker amu inasu loina na history gi chhatra amu inasu history will distort to lan haijan ga miyam da lan na thamba pothe sama ya ga ninde bisi Muhammad thamjage mukka hamjage Congress na pali basi sai kuncha da tare ka thamanga mutani aduga BJP na sahi taru ka thamanga mukni masida NDA gi partner wo mo 1999 2000 ga sai pan kiba khoi keno sing adu yawdan haida aduga president rule si sai tare ka tare ka mangani gumba lei gi haidani ba aduna chawangna haiba sai umphuni thoi mukire da tangkhai muki santi atopna panbani machida miya and Congress na panboi nuba unbase masi shu amla lai thibani aduga madumukti nate aduga Congress na panamatam da kari development work tor mi kamai tor mi daga makhoina Bharatiya Jana Sangh Bharatiya Janata Party BJP unbase if I am not mistaken if I remember correctly 1918 ne na khali Manipur na mawin na adu tawi ada tawi hai ko poli ba madam sida 1980 da na hore mo ki chawa sai nipu mo ki moina kai do ga BJP si India da 1990 da lai lag ba da na sai nipu ji da Manipur gi awa ana da Manipur gi thodo wa thok sing da BJP na kari role lo bra ga tumin na phamaga na da bur da sa da sai sa na par ga phama wa ro si da left right law na ta na dai thoro ko theng na de aduna aina thamjani wa pham di matamduda Congress to asoiba angamba leiragasu makoina opposition party moina makoina kaligai lawge kaligai thogang lawi kaligai tobi habisu kuthopi 40 years amu tidai masini mingonda da blame tawne de khangba
ꯑꯩꯈꯣꯏꯒꯤ ꯄꯥꯝ ꯃꯇꯣꯟꯗ ꯄꯛꯄ ꯄꯤ ꯃꯤꯠꯅ ꯎꯖꯗꯦꯅ ꯃꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯎꯗꯕ ꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯁꯤ ꯃꯤꯌꯥꯝꯗ ꯂꯥꯟ ꯎꯍꯟꯕ ꯌꯥꯕꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯦ